Manipur lengang na war against drug ki khongjang jangsin baga loinana lamdam asida mayai kaba nisagi polam sing chaba madi yon ba mioi sing fagat peleptri haukiba kumjale sing ani kunda masing yamlaba nisagi polam kaya fagat pangamki adumoina maglopa crore kaya gi nisagi mayai kaba chinjak loinana fagat kiba Chandel district ke ADC ki chairman oiramba lokhosai jo court namara laite haina thadok kibagi mayokta miyamna tongan badabi sing tawtuna khongjang jangsin peleptri iramasida TOMTV ki pawdo mamalomina sei Lupa crore kayagi mayai kaba nisagi polam singa konana masagi mayumdagi fakiba Chandel gi ADC oramba lukhosai zo police na faziluraba matung mara leite haina court na thadokraba matung lengak na khongjel yang na sangsiliba war against drug ki khongjang hena mangam sanaba kolau kya laubaga loinana khongjang sangsilingai komjali singani kun loikhiduna ngasidi anauba chahi lisingani kunmathoi gi ahoba numitni Mamangi chahida Manipur Police Department ki makhada leiba tongan ba unit singna illegal drugs singa mari leinaba tongan ba case chani ga yang khaitaret register tawduna lokhat khibaga loinana case singa sida chenaba nupi yauna miyoi chahum ga yang khaitaruk rom fagat pangamki apunba case chani ga yang khaitareda siga mari leinana fagat khiba apunba miyoi singa sigi manungda nupa chani ga mari futara mapanni aduga nupina yang khaitaretni Manipur lengang na war against drug ki miking makhada mayai kaba chinjak singi manungda khwaidagi mahu kalaba chinjak ama oiba heroin number 4 yauna narcotics drug and psychotropic substances act 1985 ki tongan ba section singi makhada fagat kiba drug singi manungda heroin number 4 powder kilogram 19 gram chamriga 13 milligram chamaga nifutarit yauki Hairiba drug makhala siga mari leinaba case tana nupi kunithoi amasung nupa kunmathoi fagat khibaga loinana case humdranithoi register tawduna lokhatkhi mayai kaba chinjak singi manungda ama oriba ganja fagat khibagi masingna kilogram chamaga nifu taruk amasung gram chahum ga nifu rom oikhi hairiba polam singa siga mari leinana tongan ba case mapan register tawduna lokhalaga miyoi tarana case singa siga mari leinana fagatki Chahi asigi manungda NDN PS Act 1985 ki makhada fagat khiba punba kani gi masingna kilogram chamaga marifu taruk amasung gram kunhumdoi rom oikhi hariba polam singa si fagat khibaga mari leinana register tawduna lokhat khiba case ki masingna kuntaret oikhi aduga masiga mari leinana nupa kun amasung nupi taruk fagatki Amaromda ngasigi naharo singna paktaknana lana sijanaba horaklaba SP tablet fagat pagamari leinana case saruk lokhatkhi loinana case singa sigi oina puna fagatkiba SP tablet masing lakama lising tarataret ka marifutara ni thoi oikhi case singa sigi chenaba miyoi singna nupiani yauna punna taretni Lamda masidagi mayai kaba nisa marufangna muthatpa zati gi yumbi oriba inkhalakliba naha singa se Nisadagi lapthokna lehenba haibasi khunai asigi apamba oiri apamba asi thabak ton thokna ba honabada lenga khaktana tana miyamna su lengakta mateng pangba changli adumoinama lamdamasi dry state amani haina lengakna nohongna na ningsingbaga loinana sangsiliba war against drug asida masak thohanba mathok tari video journalist ananga loinana paudam jaribi Elizabeth Times of Manipur